ꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯂꯤꯕ ꯑꯉꯥꯡꯅꯤꯅ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯕ ꯁꯦꯠꯄ ꯆꯥꯕ꯭ꯔꯥ ꯃꯥꯅ ꯍꯥꯟꯅ ꯑꯗꯨꯝ ꯁꯦꯠꯀꯅꯤ ꯈꯪꯉꯦ ꯀꯩꯅꯣ ꯃꯥꯡꯗ ꯂꯩꯁꯜꯂꯝꯃꯤꯁꯤꯕꯣ ꯏꯃꯥ ꯀꯤ ꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯁꯥꯅ ꯅꯥꯟꯗꯔ ꯊꯣꯛꯂꯛꯄ ꯀꯩꯗꯧꯋꯤ ꯃꯤꯍꯨꯟ ꯀꯩꯗꯧꯋꯤ ꯁꯪꯅꯤꯅ ꯅꯨꯡꯊꯤꯟꯁꯤꯗ ꯕꯨꯠ ꯊꯣꯛꯏꯅꯦ ꯑꯩꯅ ꯍꯥꯏꯕ ꯐꯤꯗꯨ ꯁꯨꯔꯕꯣ 이씨, 수레. 나코너도 각신 곡잡으면 안 되냐? 너 만약 털어가면 쩔어. 안에 다 힘 받다 이러가네. 나 나라가네. 내가 뭐 아이스키 아이고 나시다네. 아 먹다 오래 메면서 복자이 잘가 시강제. 신앙이 막 삼지다 강한 이해 찬도니 와. 막 삼지다. 지도 빠지 성제. 엄마가 라이라비네 난. 그보다 호가는 난 시, 하달라 고가는 시 툭잖아 뭐가 저게. 나이 순간 이기는 나. 급산이 라이라비네. 나 콩로를 봐 또. 통들어간 신이야. 좀 많이 빠는 게는 거 내가 제 토이 타전 게. 꼭 파이즈 보이느라. 아, 코말로도 파이나 줘. 너 코말로 웨이팅이나 줘. 삼두루두루 코이바 안 먹는 맘마도 러할래 이거는 아주 좀 코이다바. 또로 곡사오기 말이. 까이 파세 있다고 소리 사는 나 삼도 나라 가이나 더 힘보다 이거 할 만한 더라. 더 힘보다 이거 뭐디 파자니 드디. 아주 야래 또. 그이노 낭나 카라 기보 코바기 카라 강해. 아무튼 실로 온다. 아이 꼭 모르지 안 파말래 미망 토고자 미 가이자래. 가이브라. 이 가이들이 가이노 오픈다가 자르브제 제시 포 막다네. 난 라이즈. 난 찌루이두부 또 먹을보다 난 강나들어. 어딘데 돌랑 셀레드나 나래. 야호야 하고 봐봐. 파드레드디. 세 하겠세. 난 루홍그라디 좀 행동한 뭐가 되면 우라도니 난 기착시. 많이 패서는 왜 배야로? 과. 아두도 나 크리스마스 아들기디 자고바도다 오빠면 안 비나자. hꯧꯖꯤꯛꯁꯤ 크리스마스 매야 우리 거. 오빠 비바 티제 hꯧꯖꯤꯛ 셀론지. 오빠 티제 알아? 홍바 티제시. 호미. 아두디 그래봐. 책 이행게. 와이 셀론지 때 이행하거니. 실로 거야 타버리 해봐라. 처음도 보니 뭐이 다 이도 떠오지. 넘버 베이스 써서야. 홍도 보이. 또 맨날 랑살라가라. 할로? 시 와이 셀론. 오이비라브라. 그러니 아코이세 그러니 또 봐. 삼군박이 카라 트리트먼트 나노 플라스티아 아두도 아두도 그러니 뭐고 프라이스부 그야 하이디 아코이디 그러니 또 도이네바 숨 누가이그라가디 아코이디 좀 립답데 좀 장자라 도이니 아두나 기타 메이크업 그게 예 메이크업 그게 좀 호이 프라이스 엄청 야이 호이 아두디 아코이 그러니 또 장자라게네 락사나바 통자라게 호이 에드레스도 뭐 나이나 일람비 토에 좀 장자라게 하니 호이 탐자라게 홍자마기 땅이 해. 땅이 시리미 아코이 살다 뭐 한국도 먹다 그야노 말랭아마 싫은 게 말랭아마 싫은데 또 말랭아마 싫은 또 해라 나도 땅이 장함니 나 아무튼 항비 항독세봐 항독도 야이드나 빵빵빵빵 पैसा कहीं 야 일단 다리바 이게 삼지암 얌디에 얌디에 마 그거 앞으로 날ความ 따빠이 거 스캔 남다 할로 말랭아 뭐 비려브라 그나 하이비오 야니 마니 아이 나우비 그냥 너 봐. 꼭 프로포린 뭐꼭 파라가 또 볼로빵 이나우비 레바 아도 막 꼭세 파다비다 나이노가 파트레 게아틴다고도 게아틴다고도 파트레 아도 마이제 나노 플라스티야 나노 플라스틱 마 떡링바 나노 플라스티아 하이비니 나노 플라스티아 호호호 나노 플라스티아 아도 볼로이디 개개개가 항 볼로이 호이 난게 볼로이디 개알라게 복로이 복로이 스마이 떠보니 아이세 복로이세 스타팅 아이기 오이나디고 하디 하징보타기나 망아니 짜고바바보다 30k 35 스마이나 좀 하오이고 스타팅 아두데 마카마카나 좀 레이 아도 바 개가 타바 빠디 볼륨나 게 오이바 eyelash extension 볼륨다 adum aigi di adum 2k di lobani bukwa ado adum 1.5 adum adum yani ado kaino gidi hangune kujin ha bai hangune kujingi di kya wani nail extension du adum maina yenga adum tawrasi adum lakpiro adum
ꯂꯥꯛꯑꯣ ꯌꯥꯅꯤ ꯑꯗꯨꯝ ꯌꯦꯡꯉ ꯁꯥꯔꯁꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩꯁꯦ ꯀꯁꯇꯃꯔꯁꯨ ꯄꯥꯏꯔꯤꯕꯀꯣ 이디냐 ꯅꯪ ꯑꯗꯨꯝ ꯍꯪꯗꯣꯏꯔꯥ ꯅꯪ ꯑꯗꯨꯝ ꯍꯪꯗꯣꯏꯔꯥ ꯌꯥꯔꯦ ꯊꯦꯡꯈ꯭ꯔꯅꯤ ꯊꯝꯃꯣ ꯀꯩꯅꯣ ꯊꯦꯡꯈ꯭ꯔꯅꯤꯒ ꯍꯥꯏꯌꯦ ꯃꯥꯗꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏ ꯊꯝꯃꯦ ꯌꯥꯝꯅ ꯃꯥꯏꯁꯤ ꯌꯥꯝꯅ ꯐꯥꯎ ꯁꯥꯕꯒꯤ ꯇꯥꯏꯞ ꯑꯃ ꯀꯩ ꯑꯃ ꯃꯥꯅꯗꯤ ꯂꯩꯇꯕꯩ ꯇꯥꯏꯞꯇ ꯆꯠꯂꯣ ꯍꯅꯥ ꯍꯥꯏꯕ꯭ꯔꯥ ꯍꯦꯂꯤꯅꯥ ꯁꯦꯂꯦꯛꯇ ꯇꯧꯁꯤꯅꯤ ꯍꯦꯂꯤꯅꯥ ꯁꯦꯂꯦꯛꯇ ꯇꯥꯛ ꯌꯥꯝ ꯇꯧꯁꯟꯒꯅꯤ ꯍꯦꯂꯤꯅꯥ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦ ꯇꯧ ꯃꯥꯗꯤ ꯍꯣꯡꯉꯝꯒꯅꯤ ꯍꯜꯂꯣ ꯃꯥꯅꯦ ꯍꯥꯏꯕꯤꯌꯣ ꯉꯁꯥꯏꯗꯤ ꯅꯪꯒꯤ ꯅꯝꯕꯔ ꯊꯤꯕꯗ ꯏꯕꯦꯝꯃ ꯑꯍꯣ ꯍꯣ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯒꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯌꯦꯕ ꯀꯩ ꯁꯥꯔꯚꯤꯁ ꯄꯥꯝꯕꯤꯕꯅꯣ ꯃꯥꯅ ꯄꯥꯝꯃꯤꯁꯤꯔꯣ 나이노플라스티아 ꯑꯗꯨꯗꯣ price ꯅꯥꯅꯣꯄ꯭ꯂꯥꯁꯇꯤꯌꯥ ꯃꯃꯜꯁꯦ ꯃꯌꯥꯝꯅ ꯂꯧꯅꯕ ꯔꯦꯠꯇꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯧꯋꯦ ꯈꯥꯎꯌꯩꯅꯦ ꯏꯕꯦꯝꯃ ꯍꯣꯏ ꯑꯣ ꯀꯞ ꯂꯩꯔꯦ ꯏꯕꯦꯝꯃ ꯀꯞ ꯂꯩꯔꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯃꯥꯂꯦꯝꯉꯥꯟꯕ ꯁꯦꯂꯣꯟꯗꯣ ꯑꯗꯨꯅꯁꯨ ꯀꯩꯅꯣ ꯍꯥꯏꯔꯦꯕ ꯑꯣ ꯃꯥꯅ 1,500 ꯇꯧꯕꯤꯒꯦꯅ ꯍꯥꯏꯔꯦꯕ ꯀꯔꯤ ꯍꯥꯏꯔꯤꯅꯤ ꯃꯥꯅꯅꯦ 1,500 ꯈꯛꯇ ꯑꯗꯒꯤꯗꯤ ꯐꯦꯁꯤꯌꯦꯜ ꯀꯦꯔꯥꯇꯤꯟ ꯇꯧꯕꯗꯨꯁꯨꯅꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯦꯕꯀꯣ ꯀꯦꯔꯥꯇꯤꯟꯗꯣ ꯇꯧꯔꯒꯗꯤ 1,500ꯗ ꯀꯦꯔꯥꯇꯤꯟꯗꯣ ꯇꯧꯔꯒꯗꯤ ꯁꯝꯁꯨ ꯀꯂꯔꯗꯣ ꯐ꯭ꯔꯤꯗ ꯁꯪꯕꯤꯒꯦꯅ ꯍꯥꯏꯔꯛꯑꯦꯀꯣ ꯍꯥꯏꯔꯛꯇ꯭ꯔꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜꯗꯨꯁꯨꯅꯦ ꯈꯪꯕ꯭ꯔꯥ 499ꯗ ꯇꯧꯒꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯈꯨꯖꯤꯟꯁꯨ ꯍꯥꯞꯄꯤꯒꯦꯅ ꯍꯥꯏꯔꯛꯑꯦ ꯀꯔꯤ ꯅꯥꯅꯣꯄ꯭ꯂꯥꯁꯇꯤꯌꯥꯗ ꯁꯝ ꯀꯂꯔ ꯑꯃ ꯍꯥꯞꯄꯦꯕ ꯀꯔꯤ ꯑꯗꯨꯒꯤ ꯃꯃꯜ ꯊꯨꯠ ꯂꯥꯎꯕꯤꯗꯨꯗ ꯀꯔꯤ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜꯁꯨ 499ꯗ ꯇꯧꯋꯦꯕ ꯀꯅꯥꯅ ꯃꯥꯂꯦꯝ ꯃꯁꯥꯃꯛꯅ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ꯭ꯔꯥꯅꯦ ꯑꯁꯦꯡꯕꯩꯅꯦ ꯀꯩꯅꯣ ꯑꯣꯏꯗꯕ ꯀꯃꯥꯏꯅ ꯉꯥꯡꯗꯣꯏꯅꯣ ꯀꯔꯤ ꯏꯁ 499ꯗ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜ ꯇꯧꯋꯦꯕ ꯂꯥꯛꯑꯣ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯈꯨꯗꯛꯇ ꯂꯥꯛꯑꯣ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯏꯌꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯍꯣꯏ ꯊꯝꯃꯒꯦ ꯆꯠꯁꯤꯂꯥꯛꯑꯣ ꯀꯅꯥ ꯂꯩ ꯕꯤꯅꯥꯎ ꯁꯤꯗ ꯂꯥꯛꯑꯣ ꯆꯠꯂꯣ ꯕꯖꯥꯔꯗ ꯑꯍꯣꯡ ꯑꯆꯥꯎ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯂꯧꯔꯒ ꯂꯥꯛꯎ ꯅꯆꯦ ꯋꯥꯛ ꯇꯧꯒꯦ ꯐꯖꯅ ꯇꯧꯀꯣ ꯀꯔꯤꯅꯣ ꯅꯪꯒꯤꯗꯨꯕꯨ ꯌꯨꯔꯤꯗ ꯌꯥꯜꯂꯤꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯏꯁꯦ ꯀꯩꯅꯣ ꯅꯨꯡꯁꯨꯔꯦꯡꯂꯣ ꯇꯧꯔꯣꯏꯌꯦ ꯐꯖꯗꯣꯏꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯊꯨꯞꯄꯦ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯔꯣꯏꯌꯦ ꯁꯤ ꯀꯩ ꯇꯧꯔꯣꯏꯌꯦ ꯁꯤ ꯅꯥꯟꯗꯣꯏꯅꯦ ꯅꯃꯥꯏꯁꯦ ꯉꯥꯛꯇ ꯉꯥꯏꯔꯤꯁꯦ ꯂꯣꯏ ꯐꯗꯣꯏꯅꯦ ꯁꯦ ꯈꯥꯡꯉꯣ ꯐꯖꯗꯣꯏꯅꯦ ꯕꯦꯝꯃ ꯑꯩ ꯁꯝꯁꯦ ꯈꯤꯇꯪ ꯇꯞꯅ ꯇꯧꯕꯤꯔꯣ ꯑꯩ ꯁꯝꯁꯦ ꯕꯣꯔꯣꯕꯤ ꯀꯥꯗꯣꯔꯦ ꯀꯣꯛꯁꯦ ꯊꯨꯅꯕꯅꯦ ꯌꯥꯗ꯭ꯔꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ ꯑꯩ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ ꯈꯤꯇꯪ ꯇꯞꯅ ꯇꯧꯕꯤꯌꯨꯕ ꯁꯤꯅ ꯍꯦꯟꯅ ꯇꯤꯡꯗꯣꯏꯅꯦ ꯅꯠꯇꯦ ꯇꯤꯡꯕ ꯊꯨꯕꯒꯤ ꯅꯠꯇꯦ ꯊꯨꯕꯗꯣ ꯊꯨꯕꯤꯔꯛꯑꯅꯣ ꯇꯞꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯤꯡꯗꯣꯏꯅꯦ ꯐꯖꯗꯣꯏꯅꯦ ꯍꯥꯏꯔꯦꯗꯅ ꯀꯣꯛꯁꯤ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯃꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯐꯖꯗꯣꯏꯅꯦ ꯐꯖꯗꯣꯏꯔꯥ ꯐꯖꯗꯣꯏꯅꯦ ꯑꯗꯣ ꯁꯝ ꯀꯂꯔꯁꯨ ꯁꯪꯕꯤꯗꯣꯏ ꯅꯠꯇ꯭ꯔꯥ ꯁꯪꯗꯣꯏꯅꯦ ꯑꯣ ꯌꯥꯔꯦ ꯇꯧꯔꯣ ꯑꯗꯨꯗꯤ ꯐꯖꯕꯗ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯑꯁ ꯀꯩꯅꯣ ꯃꯤ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜ ꯇꯧꯕꯗꯤ ꯃꯦꯆꯤꯟ ꯅꯨꯡꯆꯤꯟꯒ ꯌꯥꯝ ꯇꯧꯔꯒ ꯇꯧꯋꯦꯌꯦ ꯃꯥꯏꯗꯒ ꯎꯞꯄꯤ ꯌꯥꯝꯅ ꯅꯧꯔꯤꯁꯤꯗꯤ ꯌꯥꯠꯂꯦ ꯃꯤ ꯀꯔꯤꯅꯣ 499ꯅꯦ ꯈꯪꯗ꯭ꯔꯣ ꯂꯣꯏꯔꯦ ꯐꯖꯔꯦ ꯑꯁ ꯌꯥꯝ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯪꯉꯦ ꯐꯖꯔꯕꯣ ꯅꯥꯜꯂꯦ ꯒ꯭ꯂꯥꯁ ꯁ꯭ꯀꯤꯟ ꯑꯣꯏꯔꯦ ꯑꯩꯌꯥ ꯑꯗꯨꯃꯛ ꯄꯥꯝꯖꯕꯅꯦ ꯑꯩꯅ ꯐꯖꯔꯦ ꯂꯣꯏꯔꯦ ꯐꯖꯕꯗ ꯉꯥꯏ ꯏꯕꯦꯝꯃ ꯂꯩꯇ꯭ꯔꯦ ꯏꯕꯦꯝꯃ ꯋꯥꯎ ꯇꯥꯔꯦ ꯏꯕꯦꯝꯃ ꯐꯖꯩꯌꯦ ꯀꯩꯗꯧꯕ ꯅꯃꯥꯏꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯉꯁꯪ ꯉꯥꯡꯉꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯅꯣ ꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯁꯝ ꯇꯤꯡꯗ꯭ꯔꯕꯣ ꯀꯂꯔꯁꯨ ꯁꯪꯗ꯭ꯔꯕꯣ ꯅꯪꯕꯨ ꯁꯝ ꯀꯂꯔ ꯁꯪꯉꯤ ꯈꯣꯠꯅꯤ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯁꯪꯉꯤꯁꯤꯗꯤ ꯀꯂꯔꯁꯨ ꯁꯪꯉꯤ ꯑꯗꯒꯤ ꯅꯪꯒꯤ ꯅꯥꯅꯣꯄ꯭ꯂꯥꯁꯇꯤꯌꯥꯗꯣ ꯇꯧꯕꯤꯔꯤꯁꯤꯗꯤ ꯁꯦ ꯅꯠꯇꯦ ꯀꯩ ꯀꯩꯅꯣ ꯅꯠꯇꯦꯁꯤꯕꯣ ꯀꯩꯅꯣ ꯇꯧꯔꯁꯦ ꯌꯥꯔꯣꯏ ꯅꯣꯏꯅ ꯍꯥꯏꯕ ꯁꯦꯜꯗꯣꯗꯒꯤ ꯇꯥꯅ ꯄꯤ ꯀꯔꯤ ꯁꯦꯟ ꯇꯥꯕ ꯀꯔꯤ ꯁꯤ ꯑꯣꯐꯔꯅꯤ ꯑꯣꯐꯔ ꯀꯔꯤ ꯃꯃꯥ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨꯗꯒꯤ ꯌꯥꯔꯣꯏ ꯂꯨꯄꯥ ꯑꯃꯨꯛ ꯇꯥꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯀꯂꯔꯁꯨ ꯇꯥꯗꯦ ꯑꯩꯒꯤ ꯄꯥꯏꯁꯨ ꯅꯪ ꯀꯂꯔ ꯇꯥꯗꯕꯁꯤ ꯏꯕꯦꯝꯃ ꯍꯥꯟꯅ ꯕ꯭ꯂꯦꯛ ꯁꯪꯉꯝꯒꯅꯤ ꯈꯪꯗꯦ 야왜 미친놈아 가리 루pa 미친놈아 야왜 무슨 하나니까 무슨 야왜
ꯈꯔ ꯐꯒꯗ꯭ꯔꯥ ꯇꯧꯔꯒ 이루ꯖꯔꯀꯥꯟꯗ ꯍꯥꯟꯅ ꯐꯤꯕꯝꯗ ꯍꯦꯟꯖꯜꯂꯝꯃꯦ ꯍꯥꯏꯕꯅꯤꯗ ꯑꯩꯕꯣ ꯆꯦ ꯑꯩꯅ ꯀꯣ ꯊꯝꯃꯣꯏꯁꯤꯕꯣ ꯑꯩꯕꯣ ꯉꯥꯛꯇ ꯑꯩ ꯁꯝꯁꯦ ꯌꯦꯡꯉꯣ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯅꯀꯣꯛ ꯇꯨꯝꯃꯨꯔꯕꯣ ꯇꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯀꯣꯛ ꯇꯨꯝꯗꯕꯤ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯔꯣ ꯈꯔ ꯇꯤꯡꯉꯤꯉꯩꯗꯗꯤ ꯌꯥꯝ ꯐꯖꯔꯝꯃꯦ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯃꯥꯏꯒꯁꯦ ꯂꯣꯏ ꯆꯤꯛꯑꯦ ꯃꯥꯏ ꯆꯤꯛꯑꯦ ꯑꯍꯣꯡꯕꯗꯣ ꯌꯥꯝ ꯄꯥꯝꯀꯣ ꯀꯂꯔ ꯍꯦꯛ ꯄꯦꯜꯂꯤ ꯅꯪꯗꯤ ꯑꯩꯁꯨꯅꯦ ꯍꯥꯏꯁꯦ ꯌꯥꯔꯣꯏꯕ ꯁꯤ ꯁꯝꯒꯁꯦ ꯑꯝꯇ ꯌꯥꯔꯣꯏꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯁꯝꯁꯦ ꯑꯝꯇ ꯂꯣꯏ ꯁꯣꯛꯑꯅꯤꯕ ꯆꯤꯆꯦ ꯀꯥꯟꯅꯗꯦ ꯁꯤ ꯇꯥꯡꯉꯁꯨ ꯇꯥꯡꯉꯅꯦ ꯈꯤꯇꯪ ꯐꯕꯗ ꯇꯧꯕꯅ ꯐꯩꯀꯣ ꯁꯤ ꯌꯥꯗ꯭ꯔꯦꯀꯣ ꯁꯝꯁꯦ ꯑꯝꯇ ꯂꯨꯍꯣꯡꯕ ꯆꯠꯀꯗꯧꯔꯤꯕ ꯈꯣꯠꯇꯧꯔꯤꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯒ ꯅꯪꯁꯨ ꯉꯥꯏꯔꯦ ꯑꯩꯁꯨ ꯉꯥꯏꯔꯦ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯊꯕꯛ ꯂꯣꯏ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯣ ꯃꯂꯦꯉꯥꯟꯕꯣꯏꯗꯣ ꯇꯥꯡꯅ ꯃꯣꯏꯗ ꯑꯣꯏ ꯆꯠꯂꯁꯤꯔꯣ ꯆꯠꯂꯁꯦꯕ ꯃꯉꯣꯟꯗꯅꯦ ꯏꯕꯥꯅꯤꯗꯤ ꯀꯗꯔꯁꯨ ꯈꯔ ꯍꯩꯗꯅ ꯃꯥꯗꯣ ꯃꯁꯛꯁꯨ ꯈꯔ ꯐꯖꯕꯅꯤꯅꯅꯦ ꯃꯁꯛ ꯐꯖꯩ ꯈꯣꯠꯂꯦ ꯈꯔ ꯇꯧꯁꯟꯅꯔꯨꯔꯁꯦꯕ ꯑꯗꯨꯗꯨꯒꯅꯦ ꯈꯔ ꯇꯍꯥꯟꯅꯕ ꯇꯧꯔꯁꯦꯕ ꯏꯕꯥꯅꯤꯅ ꯌꯥꯏꯌꯦ ꯐꯖꯩ ꯅꯪꯗꯤ ꯃꯥꯏ ꯁꯥꯔꯚꯤꯁ ꯐꯖꯩ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯍꯥꯏꯖꯟꯅꯔꯒ ꯁꯤꯗꯤ ꯀꯦꯁꯟꯕ ꯍꯦꯟꯃꯟꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯁꯦꯕ ꯍꯥꯏꯖꯜꯂꯁꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯐꯣꯟ ꯇꯧꯗꯕꯤꯗ ꯗꯥꯏꯔꯦꯛꯇ ꯆꯠꯂꯒꯅꯦ ꯊꯦꯝꯖꯟꯅꯔꯨꯔꯁꯦꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯤꯗꯅꯦ ꯁꯤꯗ ꯃꯂꯦꯝꯕ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯩꯃ ꯅꯣꯏ ꯂꯥꯛꯏꯔꯣ ꯀꯩꯀꯩ ꯇꯧꯁꯦ ꯍꯥꯏꯅꯣ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯣ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯄ꯭ꯂꯥꯁꯇꯤꯌꯥꯗ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯩꯅꯣ ꯅꯥꯏꯠ ꯀ꯭ꯔꯤꯝꯗꯣ ꯉꯧꯊꯣꯛꯄꯤꯗꯣ ꯇꯩꯔꯨꯕꯅꯦꯕ ꯑꯗꯨꯒꯅꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯅꯪꯕꯣ ꯀꯩꯅꯣ ꯅꯃꯥꯏ ꯅꯃꯤꯠꯇꯨꯕꯨ ꯑꯁ ꯀꯩꯅꯣ ꯎꯔꯤꯡ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯁ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯗ ꯀꯩꯅꯣ ꯅꯪꯒꯤꯗꯨꯕꯣ ꯃꯥꯏꯁꯦ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯇꯩꯔꯨꯕꯒꯤꯅꯦ ꯑꯣ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯍꯧꯖꯤꯛ ꯌꯥꯝ ꯇꯩꯅꯕꯤꯗꯣ ꯃꯣꯏꯒꯤ ꯑꯃ ꯂꯩꯕꯗꯣ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯕꯣꯗꯤꯂꯥꯁ ꯅꯠꯇꯦ ꯑꯗꯣ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅꯅꯦ ꯈꯪꯕ꯭ꯔꯥ ꯐꯖꯅꯤ ꯅꯪꯉꯣꯟꯗ ꯍꯦꯟ ꯇꯧꯔꯒ ꯄꯛꯑꯅꯤꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯏꯅꯦ ꯍꯥꯏ ꯑꯗꯨ ꯀꯩꯗꯧꯁꯦꯕ ꯑꯗꯣ ꯅꯪꯉꯣꯟꯗꯅꯦ ꯄꯣꯠꯂꯣꯏꯁꯨ ꯀꯩꯁꯨ ꯂꯣꯏ ꯇꯧꯍꯜꯂꯗꯕꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯗꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯁꯝꯒꯤꯗꯣ ꯑꯝꯇ ꯇꯧꯕꯤꯔꯨꯕ ꯅꯪꯅ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯍꯧꯔꯨꯔꯁꯤ ꯂꯥꯛꯑꯣ ꯊꯦꯡꯈꯤꯅꯕꯅꯦ ꯍꯣꯏ ꯂꯥꯛꯑꯣ ꯀꯩ ꯀꯂꯔ ꯁꯪꯕꯅ ꯐꯖꯅꯤ ꯅꯪꯒꯤꯁꯦ ꯈꯪꯗꯦ ꯅꯪꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯪꯉꯣ ꯏꯕꯦꯝ ꯅꯀꯣꯛꯀꯗꯤ ꯇꯨꯝꯃꯛꯑꯕꯅ ꯇꯨꯝꯗꯗꯤ ꯀꯩꯅꯣꯍꯦ ꯅꯪꯒꯤ ꯈꯣꯡ 유비 따랐을까? 유비 쓰던 난 발라먹었다. 난 발라먹었다. 야, 이태비야. 유비 쓰면 마사가 또 아저비는 또 있을까? 맘에 마마를 그러냐? 걔가 또 우리가 띠따 나라. 우리 달라. 생각하고 일장하고 노래 하니까 나도 이렇게 좀 파자하려니까 아까 이거 아마 파자자 파자바냐 베이비 핑크냐 glitter खर हापने बको लाइट ओइना ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ 하이로 니 ꯇꯥꯎꯀꯣ ꯅꯦ ꯁꯤꯅꯥꯎꯁꯦ ꯇꯥꯎ ꯃꯥ ꯍꯥꯏꯔꯒ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅ ꯑꯗꯨꯝ ꯈꯪꯅ ꯑꯗꯨꯝ ꯇꯥꯗꯣꯔꯕꯅꯤꯀꯣ ꯑꯗꯨꯅꯦꯕ ꯐꯖꯔꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯐꯖꯔꯀꯣ ꯑꯗꯣ ꯅꯪꯗꯤ ꯃꯌꯥꯝꯒꯁꯨ ꯃꯥꯟꯅꯗꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯗꯩ ꯐꯖꯕꯁꯨ ꯍꯦꯜꯂꯤ ꯄꯣꯠ ꯀꯩꯀꯥ ꯐꯕꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯁꯨ ꯅꯪꯅ ꯍꯦꯜꯂꯤ ꯑꯗꯣ ꯑꯩꯒꯤ ꯁꯝꯁꯦ ꯌꯥꯈꯤꯔꯣꯏꯗ꯭ꯔꯣ ꯀꯣꯛꯁꯦ ꯌꯥꯝꯅ ꯕꯪ ꯃꯊꯥ ꯁꯥꯕꯒꯤ ꯇꯥꯏꯞꯇ ꯁꯥꯔꯤꯅꯤ ꯅꯪꯕꯣ ꯊꯝꯗꯨꯔꯥ 30 ꯃꯤꯅꯤꯠ ꯊꯝꯗꯣꯏꯅꯦ ꯌꯥꯔꯛꯀꯗꯣꯔꯦ ꯉꯥꯏꯍꯥꯛꯇ ꯃꯤꯅꯤꯠ 15 ꯐꯥꯗ ꯉꯥꯏꯔꯤꯕꯀꯣ ꯌꯥꯔꯅꯤ ꯀꯥꯝꯗꯣꯔꯕꯅꯤꯀꯣ ꯑꯗ ꯇꯥꯎꯀꯣ ꯇꯥꯕꯗ ꯍꯥꯏꯔꯦꯍꯦ ꯁꯤꯅ ꯃꯔꯣꯝ ꯐꯖꯔꯗ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯍꯥꯏꯕ ꯍꯤꯌꯔ ꯀꯂꯔ ꯄ꯭ꯂꯁ ꯅꯥꯅꯣ ꯄ꯭ꯂꯁ ꯕꯤꯌꯥ ꯍꯥꯏꯔꯦꯗꯅ ꯐꯖꯔꯤ ꯑꯣꯏꯔꯦ ꯅꯁꯛꯇꯨ ꯌꯥꯝ ꯐꯖꯔꯦ ꯉꯁꯥꯏꯒꯤ ꯐꯜꯂꯒ ꯑꯉꯥꯎꯕꯤ ꯀꯩ ꯂꯥꯛꯄꯗꯣ ꯐꯖꯔꯦꯀꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯂꯣꯏꯍꯧꯗ꯭ꯔꯤꯕꯣ ꯅꯣꯏ ꯁꯤ ꯂꯣꯏꯔꯝꯃꯅꯤꯌꯦ ꯑꯌꯥ ꯐꯖꯔꯦ 이나 그러게 아니 토끼 할까 아야 나기 뭐 성공을 예. 와, 야 파스레 할마. 가이노. 라이트비 오이리 가이노. 이마. 아이고도 이해나. 그러게 이런다래. 이스마. 야, 우리스디. 아기지 루파리싱 아니 어홍 마디 너말 따로 말리고 이발이 막히다 말이 못해 따라 많이 아싸 또 돌아오래 그래 가이노는 안 가이도 봐. 개만나 되게 개만나 돼 아도 가이노 떠오르세 넘기세 가만히 또 사이노 크레딧 따오고 왜 살아? 크레딧 따오고 나들 하고 손들 라오. 라오 봐. 라오 타기 라오.
เราเอาป้าสิ ตาด้วยนะจ๊ะ ตาดีดีตาดีดี อยากไปกินมวยสิเป็นแล้วเลี้ยงบางทีนี่ก็ถ่งด้วยเสียง ป้าอะไรก็ มันในงานที่ย่างข้าววันนี้นะน่าสักหน่อยเราภาษาดีๆมาคนลุยสมัยกับสนามมันน้อยเห็นตลอดเลยเนี่ย โฮ้ยจะป้าอะไรสิก็ตัวบีนั่นกินนะwhitening plus hydroxyนี่ก็เน้น extension กันร้านนี้นั่นกินนะ hair color อันนี้ดูกันเน้น extension ดีกว่า Mana plastik siya we. โอ้ไม่ป้าอะไร Ama mam ta pa no pula be ta para ka. Chok lang na kayo. โอ้เวลาที่จบแล้วนะป้าอะไรก็ดีๆอ่ะสมัยเจ้ารัสก็น้อยนะสิกี่ก็ใกล้กับปุระนะฮัมเบอร์เกียร์โคตรไปกับปุระนะปุ่นใจเลยก็ลิซิ่งตะลุกตาเลย